Manipurida Pau Tabirasi. Akasvani Imphal Nayani Devi na Pau Pajari Ahanba da Maru Oiba Pau Manipur da ngarang khwaidi wangbasangda COVID ki anoba case lising amaga taret henaki positive oiba mioi tara manga sikhi Pradhan Mantri ki thagi oina sandokpa radio program Man Ki Baat ki humphudra taret chuba episode ngase ayuk pung tarama thoida sandokani amasung COVID-19 dagi mama pale khidraba ngang singi damak Pradhan Mantri na PM Care Children Scheme ki makhada tingbang kaya marum law thokre COVID-19 की केस हेनगलकलिबा hi yenglaga section bawat pagi thong singtok pinaba haijari COVID ki ngak thongnaba section thorang khudingmang angna chatpiyu aduga ahan badot ki vaccine kap thaba mioi singna matam chana ani suba dose ki vaccine kap thokpiyu achoyangam thoktanaba makhada haijari ba niyam singa singakna chatpiyu face mask supiyu social distancing ngakna amaga phutaruk lapna leibiyu maimit amadi khut chatoina handoktuna tarutana na thambiyu COVID-19 dagi ngak thoknaba tangai phatabachan akanglon chingak na chapinaba Mrs Universe India lising anikun Maya Kokina apil tawraduna khai Miyambu Maya Kokina khurumjari nungsijaraba ireita sing tamthiraba COVID-19 laichat tagi kanjanaba gidamak ekhoi amukhana chekshin bagi firep lominarasi face mask soidana upiyu mi amaga amagi marakta foot taruk labna leibiyu hand sanitizer sizinnabiyu hand wash natraga sabon sijinnaduna khut sa sengna hambiyu laichat asidagi ngakthoknaba matam gi laingakna piba tangai fadaba chatna kanglon sing ekhoi khudingmakna ngakna chatminasi chekshin ba haibasina laichat asi sanghandanabagi khwaidagi faraba pambaini mayambu amuka hanna khurumjari hojik mapung oiba pau Manipur da hokhiba pung kunmari da phaidigi wangba changda COVID ke anoba case lising amaga taret thengnakhi aduga positive obe mioi tara manga sikhi Rajya ki COVID-19 command control room nang arang numidang maram thokiba cherol amada hai hokhiba pung kunmari da puna sample lising mari jamapan test tawbada mioi lising amaga taret positive obe thengnakhi positive obe gi chang chada kunda spring manga ni masiga loina na apunba positive case ki masing lising ni phuni panchani panyang khai sure Hairiba matam asigi manungda COVID positive oiba mioi tara manga leikhidra mioi sing adugi manungda Imphal East dagi manga Imphal West dagi taru Besmukpur amasung Ukhul dagi amamam Thobal dagi ani yauri masiga loinana raja sida COVID positive oiba leikhidra migi masing puna chapret phura taru sure hokhiba pungkun mari da COVID-19 ki anaba sangau mari naba paduna discharge tawkhi Masiga loinana laina sidagi naba pakiba migi masing lising ni phu supna ni phu mari sure naba pharakpagi chang chada marphuma thoida smik marphuda tar mapan taret ni hojik active care lising ni pan supna kunthat leidi raija asida COVID-19 na phaidigi hena soalabai Imphal West jila da pak sana COVID test tawragani jila asigi deputy commissioner jila asigi manung dalaiba bidhan sabha kendra khuding makki MLA singda iba chithi amada hai Laina sina nabagi layung utpa mioi sing positive oiba mioi singa naknaruba mioi sing positive oiraba mioi singi imungi mioi punamak amasung masana test tawjage haiba mioi khudimak pak sana test tawgi thabak mathang thage amadagi horaga chayol ani chupna chatharagani cherol aduna hai sarkana masak khangdoklaba hotspot sing amasung laina asi kana sandorakli haina jingnaba mafam singda su test tawgi thabak chathagani test tawgi chang hengat anduna nongmada mioi lising ahum changa dagi lising manga phawa test tawnaba pandam thamli masina maram oidana positive oiba migi masing yam khalak labadi khudaki oina school sing amadi community hall singda community home isolation center oina season na ba thorang tawri district administration lokhalak ba thabak thoram singda mari laina ba MLA singna mating pangpina ba su deputy commissioner ji cherol aduda hairi COVID-19 lai chatna singnara pa khudimak thengnanak ba kendra sarkana paikhatpa yaba thabak paikhali laina sidigi ngakthokna bagi khwaidagi maru oiba tahong amadi miyamda chumba pawning thina khangan baga loinana haksel amasung yai yumbal mantralayna piba section tharang sing adu mapung phana ngakna chatpa haibe sini
Laichat asi thengnanaba paikhatpa thawrangi saruk ama oina kendra amadi rajya sarkar singna miyamna hanglakpa COVID-19 ga mari leinaba wahangsingi paukhum pinabagidama helpline number sing hangdokle. National helpline number na 01123978046/1075 aduga Rajagi helpline number na 0385241166 amasung 1800-345-3818 ni. Tabiriba pawasi Akashbani Imphaldagini. Pradhanmantri Narendra Modi ki thagi wena sandokpa radio program Man Ki Baat ki humphudra taret suba episode ngasi ayuk pung 13 da sandokani. Thauram asi Akashbani Imphalna Kangla amasung Shanghai channel animakta sandoktuna tahingani. Pradhanmantri na wangang ba hekloibaga madugi Manipuri wahantok sandokani. Thauram asi ngasi numdang pung 9 da so amuk ana sandokani. Mar paite thadau mau amasung tangkhullondana hayeng sandokani. Thauram asi All India Radio gi Churachandpur LRS na su sandoktuna tahingani. COVID-19 laichatna maram oiduna mama ampa laikhidraba angang singidamak Pradhanmantri Narendra Modi na PM Care Children Scheme gi makhada tengbang kayamrum lauthokre. Madugi manungda lemna mahima singtam hanba amadi makhoina chaihi kulhundoi surakpa matamda lupa lakh tara pibana singba yauri. COVID-19 na maram oiduna mama ampa laikhidraba angang singda tengbang pinabagi matangda Pradhanmantri na Sabhapati oiduna ngarang pangthokhiba mipam aduda asigumba angang singda piba yaba tengbang singi matangda kupna khanakhi. Pradhanmantri na hai angang singa si leibaki tungi yumbini maramaduna makoibu ningchini yingsinbiduna tungi afaba nagarik ama ohennaba laukhatpa yaba thabak khudingmak laukhatkani. Mahangna hai asigumba waraba matam asida angang singbu ningchini yingsinbiba haibasi aikhoi punamaki ithongni. Imphal da ngasi phongba pause singi maru oiba pau singi dama huji wahengbang Washington leire Washington Thagatirine COVID-19 amadi masiga mari leinaba pauna ngasi chu imphal da phongba pause singi maru oiba pau oiri Manipur da pung kunmari da mioi lising ama taret COVID-19 positive koikhiba mioi 15 leichidaba active case lising nipan subna kunthra yokhiba amadi mioi changma humbu mari na naba phaduna discharge tawkhibagi pau pauche singda maru oiba pau aina headline tawduna phungnari Shanghai Express Manipuri da Jun amadagi Imphal West District da Park Sana test tawgadori haina sauna headline amakhak piduna phongli huyelan pauda curfew ki mathakta laingak na miyambu SOP sing ningthi na nga khangadabani haiba High Court of Manipur gi wafam ahan ba headline tawri COVID-19 gi asymptomatic anaba singdi numit 10 da home isolation loisin ba yai haiba discharge policy ki wafam Imphal Free Press ki ahan ba headline pau oiri COVID-19 na mama mapa sihan kraba angang singgidamak PM Cares Fund dagi lupa lakh tara pinaba amadi lem na mahitam hannaba sarkar na lauthokre haiba paushu Shanghai Express ki Manipuri edition da anishuba headline pau oina phongli pawasi atai pauche khara dasu ahan balamai da phongnari COVID-19 ki laichat manung asida yumdagi chathokpada khudong chadaba kaya mayok nariba sigi yanglaga yum da chatuna angang sing layengani haiba Dr. Chongthorakli haiba pawamachu pongna phamgi ahan balamai da phongli pauchi singi ahan balamai da phongnari ba atai pau singi manungda COVID-19 gi revise discharge policy na una lauthokhiba COVID ki hidak kaplaga kapti haina social media da thagal lubamioi police na phaba laingak na order thoktriba phawba school singi phi loba yaroi haiba mairoi lup singi wafam CBI officer saramba mioi ama phaba na singbagi pausing asi panba yai nayani Thagatari Washington loisilekpada COVID-19 dagi ngak thoknaba face mask sopa phutaruk lapna na leiba khuchama di maimi taru tanana thamba haiba achamba thong ohum singang na chapinaba amukana ningsingjari aroda maru oda pau amohna Manipur da ngarang phaidagi wangba changda COVID ke anoba case lising amaga taret thengnakhi positive oiba mioi 15 sikhi Pradhanmantri gi thagi oina sandokpa radio program Man Ki Baat ki humphudra taret suba episode ngasi ayuk pung 13 da sandokani amasung COVID-19 dagi mama ampa laikhidraba angang singi damak Pradhanmantri na PM Care Children Scheme gi makhada tengbang kaya marum lauthokre paulujare